Good morning. Ngasigi card ki message apetang iminarse ko. Ngasi March ki date 30 ko. Aguntra aduga sagon senumit ko. Sagon senumit ko ina sinagadaba machu haragadi yellow machu sinabegedaba hangapan machu ko. Sagon sen yoina. Ado ahamada card ki message iminarase aduga akoigi afaba matam ai hapetang hajirage ko mayamda. Ado amana crystal bracelet adagi pot aina sum thagat pa gumba laina ko Facebook ta kaida pot loina haidi imphal do len mak laira bani ko do lobby ba ya gane dum address so ina ngarang hapet podi half from ne posta YouTube ki community posta so half from ne duga Facebook ki keno number ga address ko kon na half kim ne ko adu dum call tor dum chapi ba ya gane ko mamang ta pot sum hangak pa mayam do kamai tor loga dage address kadai do no kai no haibado haidi comment amamam da hanbadi kadang farak tare aduna aina pulap thagat khibadu hapetang check tawbiraga dum pau phauna biwa yagani ko adu sida akoi gi card ahum se leire aham bagi ko card number 1 2 3 ko adu akoi gi card ahum je sida leire ko card number 1 card number 2 card number 3 ko aham ba ko aham ba khan bangai oina haragadi mingonda wa loina share tok thokano ai gi oiba hai tar ko sum ngasi daily gi oina oibane na ko lining ho isha gi oina haragadi hadi short hazabiyo aduga hadi aina kaino ma tawge khoge kaina khallagadi hana mingonda haidaba aise si tawdori haibagi ya lawbidaba hai tar ko aina khalliba aina hoji khalliba aina tawge aina khalliba thabak do phaiye tawge aina si tawbada kanagani haibagi ko isha thajaba thambiyo aduga makha tana jappiyo ko kesu kaide ko ani subasina mu hai tare ko sida mu haidi mina pibi rakpa natraga aina piba khotpa gifting receiving gumba katang leigani ko haidi mingonda piba natraga aina pibi ba natraga mina pirakpa khotpa ko adagi sum haidi mingonda gi mateng gumba lakpa khotpa adamaina oina oiba hai tare ko om subagi haragadi ko katang sida imung manung se dum yamna nushi channa leiba oina oi ko ngasi yoina haragadi haidi imung manung ge nushi channa bagi haidi keno image nei thoe adu thabain khang da haraga so thabain khang da su phaba khotpa adamaina dum oibado keno ma lakpa hadi aina ngairga leiba pot kumba da hadi phanaga dum lakpa ngasi yoina daw yaba haibado to baito hai tare ko adum ahummak adum loina phai ko ngasi yoina card se hom khan 1 su phai 2 su phai 3 su phai ko ado hojik se timing se ko timing se ayu ki pung manga ga minute mapan dagi na taruka minute ni phuma tho phong leire dagi mapan ga minute ni phu taruk dagi na ani ga minute kun mari phom leire ko adagi ahum ga minute yang khai tare dagi na manga ga ahum ga minute yang khai tare dagi na nungdangi pung nipan ga minute kun mari phom leire dagi atheng bagi na 13 ga minute tara nipan dagi na 12 ga minute ni phu taruk phom leire ko sisina akhoi gi afaba timing asigi oina ado sagon sen ko sagon sen senga saigi sagon sen gi ritual tawbo ko palaina ko haide na Thursday numit si tawbiyo mangda haye ma'am do adu dum follow tawbiyo ko sagon sen numit ne kawbi ko no ma'am adu sida leiding asigi video si ma'am thank you